Logi wangmada Nongmei paiduna lakpa Kuki machani Churachandpur Police na Pharubadagi Kuki Nupi sing Irang hourakkhre Kuki machani adusu Police ki mullaga pukhre hairi. Police ki makhutagi mullaga pukhraba Kuki machani adudi Kangpupi district ki Kaithalmanbi village ki James Haukip apokpa Mulkholit Haukip amadi Churachandpur district ki Tuibongdagi Saiminlen Donggel apokpa Helthong kawi hairi. Press na fang mapaw mo ki matungina ngarang ayupong mapan ng minitra mga romtava duwaida torbong banglada laybang mobile vehicle checkpost ki security team mamana at awong sing frisking checking chathavada Scorpio torbo registration number MN01K9493 amada lakpa James Haukip amadi Saiminlan Donggel hairiba miyoy ani asi 9mm pistol amaga kona na combined team asina fakibani. Miyoy ani asi kulay ga kona na fare habi ki paw hek fangbaga Churachandpur district ki additional SP law and order yang khan muna luchingba police team amana mafamadu da changshin ki Pharuba miyoy ani adu Churachandpur da asoyangam yaudana punanaba taruk suba command regiment amadi suba VSF battalion ki maikaida bulletproof vehicle pibina wa hairubada fangdabadagi police ki gypsy amada makhoi ani putuna lakhi Tim maduna Kaprang village Yorakpada Mafumaduda Hanadagi Ngaiduna Leramba Masing Yamlaba Kuki Nupi Singna James Haukip Amadi Saiminlan Donggel Pukiba Yaroi Haitun Lambi Tachin Bagaloinara Police team Aduga Akan Mamong the Muknake Masing Yambaki Kudong Chabaloduna Kuki Nupi Sing Aduna James Haukip Amadi Saiminlan Donggel Bo Police ki Kutagi Munki Bagaloinara Makoi Anina Tonglakpa Scorpio Tarbokar Adusu Munduna Pukibane Adubo makoy ani dagi police na fagat kiba 9mm pistol adudi police na lahu ki hari tawdu asiga mari leina na Churachandpur police station na arms eki makada case ama James Haukip amadi Saiminlan Donggel amadi makoy ani bo police ki makhutagi munbada chenaba nupi sing adugi mathakta lokhatkre haina paw asina makhatari